North East Santi Hanjil Hanab Minister of State Home Kiren Rijijuna Miyamda appeal tawkre. Lamdam masi sakut palambida purakna bahona matanta na hona bangamloy lamdam masida leiriba mipung khudingmak mating sangi haina Chief Minister N Biren Fung Ani super round gi intensified pulse polio immunization lebak sin batung na pangtukre Manipur da center sing yauna tungan ba bot dising ahum chamnga marfuni panda chahi manga phawda leba angang polio hidak pitakre Kurumjare ISP pau ming ta nokjare hojik mapugi pau North East Ladiba Aikoina ani isagi society mangan jabani haina Union Minister of State Home Kiren Rijijuna ngasi payment amasung cashless transaction miyam da hena khanganabagi pan matangda nongmagi oi digital mela ngasi Imphal gi Palace Compound laiba City Convention Center da thorom da haikre State Information Technology Department Sinduna Pangthok Liba Mela asigi hawdopada Chief Minister Nongtham Biren Railway gi Minister of State Rajan Gohain Deputy Chief Minister Wamar MC Mericom Finance ki Parliamentary Secretary T.A. Setaberta Information Technology ki Parliamentary Secretary Dr. Sapam Ranjan Rajya Sabha ki MP Chief Secretary Commissioner P.K. Singhana Dais Famduna Sarukya ke Digital India ki makhada cashless natraga e-wallet hairaga su khangnariba miyamna araiba mongda self pitok pishin khudong sahan gadoriba system ase miyamna mapung phana khanganaba tongan ba bimadi IT gamari leinaba sarkar gi office singna mela asida sarugya ke mela kiba miyam gi damak tongan ba lottery makal ama pangthoke tawanga mari leinana Union Minister of State Home Kiren Rijijuna Union government na miyam gi khudong san bagi dama Digital India hongdoktuna mipung khudingmak problem thokandana amaga apau phawna hale North East ki state sing ishona tongan ba saktam ama sembi miyam ngasidi sakhok changai ori adubu lamdam asida leiba ekoina chathakhiba thona kham thengna wahalibane bom nongmei kaya sijinaduna lamdam asibu silehendre lana chakhaba ekoigi isil inau sing achumba lambida lagana bar asina hodare Terror Act amadi miyambu yekai thingai ba pibana aikoigi saktam ba toklasi haike Eastern India is a beautiful region of this nation. It's a constant. The beauty is unparalleled. Okay, if somebody wants to come to the Northeast, the first question he asks is it safe place? I feel very disturbed if somebody wants to visit this and he says, is it safe to go to your place, your region? This is not what Northeast is. Today, if there is a news headline of Northeast in Delhi, it's because of bomb blast, killing, or road blockade, or some kind of a political disturbances. Not our identity. Our identity is our beautiful culture, our natural beauty. Madura Chiller and Birena Hadak Manipurda Anova Sarkarama Het Laki Baga Iroinana Seti Luchimba Kaya Prime Minister Unaduna Sakatarangi Tabakaya Pakat Hanana Bakut Nakanablake Magna Makana Bara Sarkar Gini Makada Lamdamasi Sakat Lambida Purakna Bahona Bada Paliba Sarkar Hantana Hona Bangamloy Lamdamasita Lady Babi Pung Kudimak Mating Pangu Matautai Society Ama Lambida Onchi Hairabadi Ai Isadagi Hana Onba Matautai Haike Saya meri konsulai, kemana paksi mayam nak, flood lighting का system hockey की या लेकिन football की किसी दौर को तो ना हम 13 finance commission की दा इन sports में jadi kita flood lighting करके थाला का तो होगा, मगर जो जितनी मापाना साना नहीं तो players tournaments में तो इन flood lighting तो होगा, मगर ये habitual के normal से तो form तो उन्होंने बताओ तो हापनी, अगर लोग इन्हें रखो में fencing kai jano kar sarga hujiki flood light ka dom de yawn de adu namsi live ngarang thado dilai ba 150 crores human dai bai hockey ka adu ga man stadium si ka ni si flood light se koi tier machine mo thanjari de se product ki se Popada gisehi mga phawda leiba angang singda polio leina dagi ngathok na bag sinba thungna ngasi angang singda polio hidak pitakre Manipur gi oina Family Welfare Services amasung State Health Society na sinduna ani super round gi polio hidak pitak pagi thauram welfare gi conference hall da Health Minister Eljan Kumana hokdoke
Thoramaduda Health Family Welfare gi Parliamentary Secretary Saibam Subhasandra, Health Commissioner PK, Family Welfare gi Director K Rajo Susarukya ke, Minister L. Jandakumana Kunai Ama Oiraknaba Honabada Mating Laiba Human Resource Matautai, Apabasin Oiraknaba Government ki Department Mayamna Scheme Mayam Amasemli, Family Welfare Sarvina Ate Department Singa Kusam Naduna, Apaba Angang Semnaba Honadi Haike. Aku ibadah ni kalau itu aku sama sama sama, aduna aku nation kami sama dunia aduna, aku apa makan di nation, apa makan di sama jadi target ni, aku yang nasi yang berjaya tengah kadang pun portfolio aduna, apa makan di nation kami itu apa makan di society yang kau ini bukan makan mama asyik nak beri contribution nanti orang tu they are very thankful to our mothers. Director Krona ani suba tangkagas das terasigi angang lak hum lising yang kenipan jamri humudari polio hidak pitak nana bapanam thamle masigi damak hidak pitak pam but lising chamanga marfunipan hangke polio hidak na lising kunithoi chaplet humfumari thorang thaike Commissioner PK Singana India se introduce ngani tara mari dagi polio leitri haina lautokrabasu yumo nariba lebak singdagi leina asi sanglakpa ya oithokpa leibana hidagasi makatana pitakpane Maling yoina polio leitri haina lautoktriba fawbadi immunization program asi paikhatpa mathau tare haike. I hope that instructions have been issued properly, that everybody has to diligently do the duty, because again if you do it in a routine manner, people tend to get casual. But in this case, we can't even leave out one single child, because that virus can be in him, it can then propagate. Rotary Club of City na Sinduna BT Road Tabut ama hangduk tuna angang kayada polio gi hidak pitaki. Polio hi President Salam Sasidanandana Barat Pumbagi oina angang singda polio hidak pitit thoram pangthok liba asida lamida lakpa pikliba angang sibu hidak pitak pada mateng oina na bani haike. Drop ani si angang dam sahi mga suriba angang pitak piu polio si hidak pitak polio angjo polio dagi ngatok polio leina dei ngatok bina ba yam sa polio gi ngasi immunization day no mechada angam nang ko dokira tana am polio tapagi sero jabi. Health Minister L. Jandakumar Suma Pamaduda Laktuna angang singda polak pitak pada sarukya ke mahana sarkar khaktana kona bagi matakta tungan ba society kana polio leina dagi ngatok na ba kona bada makoy na pirakhiba thogdang bu thagat pafungduke Thawbal amadi Kaksing District ki oina su DC Thawbal Shamlal Punyana Lilong Bazar da laiba Primary Health Center da hogdoke Lilong hi akoy da laiba Anganwadi Center singi angang singda DC na polio hidak pitakke District ani asigi oina pokpodagi chahi mga fawbagi manungda laiba angang lising humpun ani subarauna sida hidak pitak na pandam thamle masig damag apon ba board chamri humna hangdokle Supervisor Marfudra mga amadi district level supervisor taradi thonile DC Shamlan Punyana polio leina asi mutat na bakona bada aikoi kutingmag sarina si ngasi sitaw ba angang sing soidana pitak na bagi damak hayeng amadi hangsit imthong thoring da chatuna hidak pitak na ba kona gani haike Booth wise in all the Anganwadi centers, all the Sahikas will be administering the polio dose to the small children, and tomorrow we'll start door-to-door campaign. So let us fight together in our dedication to make Manipur polio-free state. Jai Hind. District Task Force Immunization Churachandpur na su ani Subarao polio hidak pitak pagi thoram District Hospital Churachandpur da pangthokre thoram aduda DC R Sudan District Social Welfare Officer Panthoi Medical Officer Chingkhanjang Suhiake Pulse polio immunization gi thoram ne part 4 Peace Land da su chahi mga fawda leiriba angang singda hidak pitak tuna pangke Primary Health Center Morena Family Department ki makhada ani subatangka ki polio hidak pitak pagi thoram more gi supak sana pangthoke audok pagi thoram da ADC More and Brojendro additional More movie DIO Technopol SPO susarugya ke Health Center sigi makhada leiriba asing amadi arapa mafam da leiba Primary Health Sub Center singdasu polio pitak pagi thoram pakhe taramatoi suba Assam Rifles Morena su Myanmar ge tainaba Friendship get to the angang sing polio hidak pitake. District Immunization Officer Tamenglong na su ngasi Tamenglong District ta polio board chani mudra mga hangdok tuna
Say mga faubagi manungda laydang lising kun hena polio hidak pitakre. District Hospital Tamenglong da pangthokkiba polio pitakpung oiba thauram hangdokpa aduda Tamenglong Medical Officer Dr. Chambo Golme yauna mari leinaba official yake. Intensified pulse polio immunization gi asbar round gi makada Kangpopi District Headquarter da su angang sing polio pitakpagi thorokre. Kangpopi District ki manungda polio butchani kuntra taret hangduna angang lising thoi ki mathakta hidak pitakke. Tenglopol District ki manungda lay Howland 5 village ki jaga da Myanmar government na kilometer amarong gilam loksil amadi chatkiba Mars ki tang marida Howland 5 village ta layba sawmill ama Myanmar army na amang ata thogalambata natana sawmill gi pochai sing pukiba thodok atangda United Committee Manipur gi President Elangwam Johnson na luchingba UCM gi kangbu amana Howland 5 village ta chatuna hakteng na yengsinkre Yengsin bagi kongsi aduda Imphal ni kangbu amaga loina na mafam aduda chatpada Myanmar government na border pillar number humudra tang India gi sarukta kilometer ama mukit jagada yengsin batan natana asang ba dresu tawbaga loina na tamuda thakna ba ising pina bagi water reservoir ama sajilamri thawang asibo Howland 5 village ki chief na phongdorapada khulasida praja sing laibada akiba faure purgi tongan ba civil society organization singna Myanmar government na Manipur gi lam loksin batan natana mil fawba amang atathokalamba thawang asigi matangda care khanna laktuna yengsilamle adubu ngasi fawba karigumba makal amatagi India government amadi Manipur government na thabak amata ude maramaduna athuba matamda mafam asida police outpost ama thambiu haina phongdorake tarik marida March tarik marida adum force oina with uniform nomai pairaga mase force oina adum pura chakre UCM gi President Johnson na phongdorapada UCM na Manipur gi tongan bating gi district singda Manipur gi lam loksilakpagi manda hakteng na mafam singa du da satuni yengsinkre Howland 5 village ki lam Myanmar government na loksilakpa asigi matang dakteng na mafam asida laktuna yengsilaba matung Manipur gi chief minister amadi mari leina ba authorities sing unana hauzik oiriba phibam asigi matang da sabsaba pawdam ama thamlagani loina na athubum da Myanmar gi ngamkai sarukta chayet na balairi basi lushna ba khonaragani haina pke Hujikti koi masi koi urabanina issue si koi hujik chaurakna hogada koi na pajabada yamdrabada koi kilometer koi 6 to square kilometer ki changda koi mangbra haiba ki chingna basi leire aro chap chaba sigi GPS satellite degi hanag leiriba recording asi fajana yenga kanda of India amasung Manipur sarkar na hen initiative lawba aduga manungda hujik leiriba activity kundok sleibe sing asi khudakta masi lefalaga hanagi status quo maintain dongna makona sajalaiba sing asi koi masi lokthok hanba natraga moina tawriba sing khudakta lepna ba haidba wafam duda mi duna koi athubuda koi hauji oriba fibam se koi amadu thengnana bagi am khongthang oifam thoyena khalle Lupa crore ani gi demanda pharubani haiba mi ama Imphal West Commando gi kangbu amana kanbangam kre hirga mari leina na ngasi commando complex ta pawmi singa unaba amada additional SP operation Dr. S Buna pawmi singa unaba amada fungrukibada haukiba February tang 13 ta Naurem Thong maya alto car angang ba amada phaduna pukiba SDS Brickfield gi proprietor Dhanabir Chai Humudra apopal laikidraba S Amuba Tera lukram dayak asi Imphal Commando kangbu amana haukibat tang kulum doida numidang warungi pung mari rom tabada samurogi mafam amadagi kandak ngkibani mahapu police na kanba matamda haksang gipibam soklamle adumapu imit aduda mahapu phabada chenaba mising phabang amogdaba adu Imphal West Commando gi DYSE M Amit Inspector Somayo R.C. yauna mahakim ing makada CDO gi apun batim amana ngasi ayuki pung taresabada tawthong ayungba maning laikai area da akakna ba paw ama phangbadagi thiba humba chathabada tawdo sida January ba tawthong ayungba maning laikai dagi chongtham ibomcha apokpa laikba CS mani kawba mi asi phaba ngomkhibani mana phongdorapagi matungina magasi kaisamthong khodam meratagi KRAU gi self finance in charge khagembam Raju alias Ting chahini funithoi apokpa laikidraba ibuyan masing kawba amagi makhada haukiba in solution ni taruki December thadagi thabak tawduna lakpani haide haiba nupasina magi kaman makada ma masa yauna toroga makoi kharana phabani aduga 2 crore gi koi demand tabuni mang haiba ngame aduga makoi sida yauriba mi khara muso koi khangna ngame koi hajik raju du phangnaba kanna tanari
aduga masi phangam matungdadi akhoi loinaba sunaba akhoi phangam matungdadi akhoi case hajimukti crack chitabu solve tawbase akhoi mi loinaba phangam matungda kidnapper loinaba phangam matungda akhoi solve tawbane logani akhoi yam kanna akhoi masi hone Handak Manipur lengakna grade 3 amasung 4 gi pham lobada interview tawror haina lokhiba firep kina taramna oi adubu luribadi logadoriba thabak sing asi mark yenglaga logadoribra haibasi atwahang ama oire mamangi lengaki matamda mark yenglaga lawnaba honaramba adandaki lengak asidasu tawrabadi pumna maki oina laibak thibani mark yenglaga thabak lobo matamda angba mi khanba ngamloi haike hauzik atenba brand lojari PCM tutorials kesampat kesamlekai, a well-established tutorial classes for class 7 and 12 foundation course in physics, chemistry, biology and maths from well-experienced and dedicated teacher. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM tutorials kesampat kesamlekai. Beneath 100 meters from the Earth's surface, naturally filtered through sailing stones, pure, clean and healthy water. Hakchangi labor solakpadagi producing attaba, hakchang choktarba, tumba chaba yaraktaba, khong hanga nungayaktaba singidamak, amatta ngaraba upaidi, jolib syrup, amasu jolib capsule changin isnavyu. Unified Academy admission open. Class 11 and 12 foundation course. Subject Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaital Bazaar, Airport Road. Break matung ni mutaram nokchari. Imphal East District ki isikhada law pari nipunipa lomda thaba alu isin thubjin khibadagi lawmi sing wabana kham thengnare the reporter ma hojik ekhana lairiba asi Imphal East District ki manung chanba esika khundani khulasigi lawpham kayada alu paksana thari handak marang kaina chu khimna maram lawpham masida ising chawraktuna matam chadana lokpadagi lawmi ke awaba ko lawmi sing kalai phaw awaba ko na rige haibagi matang na to am lawmi sing phongdrokpada koina loina ma amangbagi amangbangni surga chaba ngaktani akhoi leiriba mayamje hangingai leite wabadi bungo boi kari haigadu bungo haibje khangdre go sidagi na wabasu amuhna pusida ju lakhidri adugo azu pusida laktabasu oijuno na khale kho khoi sarkar gi mai kaidagi karino haibdo khitang akhoi da mateng pang changbibaje akhoi pame thagi bigi da sing Sauna lising kontrani phum changre masi akoi si khulangni iba si hanjangadra hanjaloidra si akoi khanbadam pumbaju dum yaure adeidi nawbani maku huba khopa adeidi khoigi thoksiga harodi yonbada jumina jum pamna roiba pose pangada posak to oidreba aduna wanaba ma oinareba haraga yonbai type ta leire adumaina kg da tamki sang adwaida Tara yaudraju taret nipan mapan gi dam da yon thokran asipra mangba yabage mang hoji seng ha da khulum me hoji ising na loina bo tan ba yadamina udamina alugi ta sa ko da bu yakai nifu yakai ka thoe adu mati mangba yaba mang sendong chi saru hom thokoi saru ani mangya amadi khara phanggadra Laingaknadi lamdam asigi miyoibu thabak suniba thabak su pomit khangdabo oina ubiri masa maranai puthokdana isika lakonda lok masagi sentok lambi semjanaba kana khonari asigumba lokpham asida ising ichau laktanaba tholagaju matam chana yamna thuna kangina mong sinbida maram ka sujari nanjari kharaje mai chaba ngamdana mangbugi mongda lei Asigubo phibam asik kayam kuina laingakna mafam asida honbigi habsi mafam asigi miyamna hangnarakli cameraman nanaw lona na pagdam jariba nikto khangna sana jabu miri sikha Singjamai Kendra manung chari ba wai khomnai kai gi tutorial mapal singda ising chawpadagi awaba mai unariba mafam singda
state fund laterabsu donor dagi lauraga permanent oina returning wall chalagani haina kendra sigi emsu oiriba speaker Wychem Sana phungdukre Speaker Wychem Sana ma kendra sigi manungda Imphal Turel amadi Nambul Turel na sokalakpa yaba mafamsing yengsinbaga loinana Nambul Turel gi returning wall chanbagi phibamsu yengsinke ising chawgi awaba ngadana ba chapsaba thabak paikhalagani haike Sei kaya dagi masih amuk tas sembi rakta dana nakal na wena punjalak padagi ising cendam le rakta dana lekai si thumbani aduna sidigi engineering hujiksu lamba kanda ai thamjari si hayeng dagi hobiro ward putting da aidi department na masih lekai gi kendagi na thika toge haibana taba department responsibility hobiro department na thadaba ya sen thadabiro hayeng dagi masih court pa hobira kanda temporary wena hoi nung chudiba matamni no si chanba khotpa su yaro da temporary na hujik sing khung mayam si sengnaba ai haijagre do hayengdagi sengba hawrage aina lakpinamba executive engineer na thajaba pirami Amarom da langthabal kendragi manung chanba nawem lekai gi mafam singda ising isawna awaba ngariba mafam sing singjame kendragi MLA oibatan natana speaker su oiriba Wychem na JCB amadi gari tharaktuna iram nala singdubagi thabak chathakre hare Lieutenant Subano Namaram Oduna Kurai Chingam Lekai area da su ichaugi awaba manare Lekai Sigi Tinguzam Lerak Fauduna Cheliba Iram Konglam Nala Sing Amadi TV area da Kong Sendopagi Tabak Nasi Parliamentary Secretary Elf Sindrogi Matenga Lunana Club Kimian Dopagi Tabak Chatakre Handak Nomanina Sida Nong Lieutenant Subadagi Lamfelgi Akoiba Amadi Tangwibangi Manunda Ising Tumliba Asidagi Ngatung Naba Lamfel Drainage Bagi Tabak Sing Chatakre IFCD department ki official sing yauna lamfelgi area ba home guard quarter CP quarter police quarter ICR quarter amadi Nepali basti gi yauna ngasigi drainage sing bagi thabak sing adu chatakhibani chathari ba drain sing bagi thabak asiga marinana lekai adugi miyoi amana fundorakpada isaugi awaba mayok ngariba sidagi kharadarbasu ngakthokna ba haiduna Hauzi IFCD gi minister Oriba Letpa Hipta Hajarubadagi department ki official sing yauna JCB ama pibirakuna drain sing bagi thabak sing chatharakpani amaram dal lamfelgi area da ising singthokna ba sijinari ba waram singasi matamga chuna ba khara mapangal leiba ama sijinana basu apel tawake handa ising isauna maram oiduna nam kendragi manung da turel kaiba amadi yum sing thumba iram nala phatriba sing samjilagani haina Pollution Control Board ki Chairman Elrada Kishona ngasi awana taraba miyam gi phibam yengsinba chatpada kukre Kendra sigi mafam kaya da koina chatuna yengsinba aduda IFCD gi mokthongba officer sing su sarukya ke khongsara aduda irengbam khujairok maril mang maril ani gi tainafam oina mamang lekai ngaikhong khulen khongsi phai tawbul amadi khojumal na jingba afam singda chatuna yengsinke khongsara aduda sarukya ke ba IFCD gi executive engineer Janeshona Kendra Sigi Packet from Tokpak MLA gi Pautak Matungina Tabak Packet Lagani Haike MLA Radaki Shona Nangi Darkar Oversing Department ki Marilena Basing Katana Duna Tabak Packet Lagani Haike Masigi Jagasi the He Bamasi Kaibadagi Effectory Ekoi National Highway 150 Wenam Yunam Kono character Tumi Base Masigi Jagasi the Kaibadagi Singasi Tumani Platopani Maramana Atuba the Ekoi Masi Pamenga adu jasinga ekoi rest of level the honaraga ndaki generation nangna sentenna Epitang amagi numidang da akan manongle nusitna andro kendragi manung chana leiba yari po tangam davida yum kai kaya amangata thonke mailai na basing na miyang duna awana tarba singi mating pangbiu haina youth voluntary organization changam davigi secretary MD Abdul Gafar na phungdurake Ngarang sitkiba akan banonglay nuksa sekmai kendragi manung chanba kangla tongbi tispari da leiba Black Brother Academy gi sanglen humdokre masida maram oiraga nursery dagi class 5 fawda leiriba mahiro sing class tawba yadabadagi masigi phibam da leire ngarangi thodok aduda mahiro sing aso opandi yahudre Uripo kendragi miyamgi mute oina karaklaba deputy chief minister oiriba YJ Kumar bu opagi thoram ama ngasi Samas Tengbang Loop Uripok Achomlekai na sinduna Uripok Achomlekai da pangthokre mahapu opagi thoram aduda RIMS ki hanagi superintendent Dr. Y Mohan ex vice chairperson Ramachari Mayum Santi Sharma Samas Tengbang Loop ki hanagi president Mangshatabam Momon Binu Chingbana athoiba mithungnan sing oina sarukyake
नौना लेंगा असिगी डेप्यूटी चीफ मिनिस्टर बा वाइजय कुमार बु सेली लांगनिबा सिंगी माइकेदगी अचंबा खुदोल पोस्टिंग पीदुना इकाई खुमना वोट के डेप्यूटी सीएम गी माइकेदगी सु लेकाई असिगी दमक फननबा चेन चोंगलिबा मियोइसिंगदा खुदोल पोस्टिंग खुदोल तमके चीफ गेस्ट ओइना सरुग याखिबा डेप्यूटी सीएम वाइजय कुमार ना उरिपो केंद्र मियामना महाकु बिहुत अमा ओइना थागत पिरकलबनिना केंद्र असिगी सोथरिबा हिरम कयादा मियामगा लोइना तौमिनगने हौजिति केंद्र असि खक्तगी मिहुत ओइद्रे मणिपुर पुंबगी मिहुत बनिना मियामनासु मांगना तौरप थबकसिंगदा मतेंग पांगबियु हाइखे मिशन इंद्रधनुष की मरीसुबा तांकक की अहुमसुबा राउंड की मीडिया सेंसिटाइजेशन प्रोग्राम फैमिली वेलफेयर सर्विस की कॉन्फ्रेंस हॉल पांथोखे थोरमदुदा नोडल ऑफिसर इम्यूनाइजेशन डॉक्टर टीएस नंदकिशोरना अहुमसुबा राउंड असि मनुंगदा था असि तरेतगी चुरचानपुर चंदेल तमेंगलोंग अमसुंग उखुल डिस्ट्रिक्ट की अंगांग लिसिंग अहुम चामा हुमद्रा ममदे मिरोनबी मम्मा लिसिंग अमग चनी हुमपु तरेता हिदाक काथोकनबा पांदम थमले ngasi lebak sinba thungna pangthokliba polio leina dagi ngakthoknaba ro tara tareta hidak pithaknaba pandam thamle sida sigi oina polio hidak pithakpagi program asi ing solusing amaka chamapal marfuda taretagi hauke malengi oina polio leina leitre haina laukthoktriba program asi sathakigani ngasi ani suba round da hidak thakaudaba angangsing hayeng amasung hangsit moimda changduna pithakani haike PDS के आइटम में खरना लोनबगी थबक चथरिबा असि कोखन्नबा थबक लौकलगनी हाइना कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन की मिनिस्टर करामना ngasi लंगथबाल केंद्र की मनुंग दलेबा मपा लेत्रबा अंगांग सिंगदा अहुमलक सुबा ओइना लारिक चंगदबा सेल्फम सिंग खुसिनबगी थरमद फोंगदुख्रे लंगथबाल केंद्र विडोज वेलफेयर एसोसिएशन नसुना लिलोंग चजिंग मारेन खोंग कम्युनिटी हॉल द पांथोखिबा थरम अदुदा मिनिस्टर ना मखाताना हाइखि अंगांग सिंबु लारिक लाइसुगी मंगाल पिहौदबा तारबदी अफबा सोसाइटी खक ओइर मागना मखाताना हाइखिबदा लंबी थोंग अमदि दरकार ओइबा पोलम सिंग मियामदा नि फंगनबा ngamdrabadi achangba khunai ama ohenba wagani haike infrastructure lambi thonggi chawkhatpa mai singi chawkhatpa se kaishu nasi afaba mangai kana sahi mari ki manungda mangai manungda ri sei kunthani kunda thabu ina ina chawkhathan bai ya ba pukne hoji laiba kanasi on ba pa loina na center na khatar kadar pan sing sing pini om chung bakala di sigi chawkhatpa di la kane adu human civilization to chawkhatpa to ne da kar policy Class 1 tamli bi subnagi sahi taruk khakta ngairi bi nupi macha ama rap tawbada chenabani haiba nupa ama MSF na phaduna pawmi singi mangta puthokre ngasi top level leba MSF ki office staff pawmi singa unaba ama MSF ki vice president oinam prem chana phungdorakpada moirang khunong dagi kumam abung chei kuntra apokpa chawba kawbat ni asina haukiba march 14 ki nuthil da thinungai da leba cha brick field da nupi macha adubu ikai khumnaba mangan dikhibani haire Taudosi ki matangda nasa asigi mapubokna MSF ta wakalakpadagi victim oiribi nupi machagi imung manung amade taudosi da chenari ba nupa asi kaukatuna wahang pahung chathabada masana yakibani hari MSF na phagalaba abung asi marilainaba aingi oiba thabak lokhanaba sinaragani hari amulomda private farm singda thabak tawriba sinmi singi phibamsu MSF na atmatamda yengchilagani haike hariba brick Fisi ngasagi koi MSF na matang keradi interrogate tauki interrogate tauringai gi manungda ngasagi brick farm sidalai riba labor sing haita labor sing worker sing jina kagi sinmi sing koi MSF na interrogation lak pasida kitang mating pangbiu District Legal Services Authority Tamenglong na Marang Village Authority ga kusanaduna Marang Sing Part 1 da laiba Mairum Bila Nomagi Oiba Legal Awareness Program ama pangthokre Resource Person Oina Advocate Kaisam Dhane Amadi Biria Devina Nupi Angangi Mayokta Chathaba Crime Amadi Child Trafficking ki matangda wangke Imphal West Commando na Pripak Pro gi thabak tawbani haibi git sarma kobi nupi ama Imphal gi Major Khulda laiba Baragi yum amadagi fare hare ak More gi Prem Nagar Part 2 Purana Bazar dagi ni hare Imphal West Police Commando na April tang amada fare hariba Khaidem Dilip S Thomas sahi yangkhai manga apokpa KS Iboton Thangiban Laurung Purel ledagi mi asi RPF amadi masigi lanni sanglu PLA ga karigumba hiram amata da mari leina dia RPF ki Assistant Secretary Publicity Bangkimna Thador Pachorol amana khangalake Haudik aten mabem talokjare
World-class interventional cardiology at Sky Hospital, performing operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Bread from Likla Bakery. Pain relief ointment. Khwang naba, kok sikpa, tang sikpa, phu naba singbuda sinaba yarba, lipsap dukna puthok saba Oza. Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Thulchom Lekai behind Bergyo Hotel. Contact number 81310255634. Breaking matungda mayam mukha na taram nokchare. Mahut Minister J. Syam Kumar na thamagi manungda Imphal City manungda amot akai natana Sejek ama fawbat tahaloi haikiba wafamdu thabakta ontokpa oina ngarangdaguna Imphal City manungda mari leinaba official single loina drive satharake. Ngasisu Minister Masananguna Bazargi akoiba sing koina satuna yengsinkre. Khongsadadu da hongi Party Secretary L. Sindro amadi IMC gi official sing susarugyake. Gi Yengsinbagi Kongsat aduga mari lainana lambigi nakal da perform phambi kayasu police na tanti. Yengsin kiba aduga mari lainana mahut ki Minister T. Syam Kumar na phongdo kibada hauzi Imphal manungda lambigi matai da pot yoliba sing asigi damak temporary market ta parking oiriba mafam amadi nambul turel gi mathak kupliba sing da phamannaba akhanaba thorang lokalagani. Bazar manungda dukan phamliba amadi phamliba ima ibel singna makoi gi phatta haudi sing adu plastic khaw natraga dan sing da haplaga thamgadabani. Municipality na konba mafam sing da chi ama phawat tahaloi hatha amagi manungda soidana pangthukani. Amaramda Imphal shahar manungda parking gi oiba kudongsadaba kaya ngariba asisu koknaba chayol amagi manungda policy ama semduna thabak paikhalagani haike. Ola singodi magi thamoida thamoi sengna paisa ta khali myam do thamoi sengna magi manungsi bazar manung nana thamna bakhan do civic leragadi koi chamana koi gi responsibility bazar nan ngam ba do first target ta tham gadi Imphal city ji neat clean da chebo tare manam sun namaloi lekhom ama bazar manungsi si koi gi si anoba government gi anoba honorable chief minister si makha da koi toy thabak si koi try kana gum pasida koi na toy thabak sida openly koi salen chobodo Memang semua tuan selain stop biro, kau tabak sepian tapi sesen biro, korporasi biro, aduh sel loin nabak sa impi manung kita not only Imphal city, Manipur ki city kau timang tak, municipal town kau timang tak, lunan thamne pandam ni aha mada, thamang tu kau Imphal city manung kau pakai apa ni? Amarom da kaithel phambi ima amana minit haiki bada lambigi nakal da kaithel phamni bi ima idol sing hana tan thopagi mahutta idol singi kaithel phampham hana yenglaga thabak pakat bi haike. Minister gi Khongsat manungda lambigi nakal da perform phamlambi ima idol sing tanthoksu Minister hek hankibaga amukhana hanagi mafam singda lambigi nakal da ima idol perform phamnake. Amarom da Maut Minister Syam Kumar na City Luna na thamnana ba paikhalakpa thabaki manistana ngasi numidang mahaki andro kendra gi tongan banta club ki na hachamarom na Imphal City manungda lamtu sengdokre lamtu sengdokpa tha amachup na sathagani haina Youth Front andro gi secretary na phungdorake. Senamake haiba daragadi hozi akhoi andro kendagi akhoi mahut ki minister soibiba mingoina hangasar bada akhoi gai kumna sriba sangkuma ge mi makhada Imphal se akhoi luna na thamse haibagi padam mamada social services lawjabani social services se akhoi Imphal gi akhoi yana luna matungda akhoi loijinjage haina khanje adubo sama akhoi nami kuntrani tha amadi sathajage haina khali Minister Gimagi de Gidi akhoi antro khoina
केंद्र से मपामा मणिपुर की महूत सिलगा अखोई महूत मिनिस्टर पाइरबना अनसिंगना अखोई कथोपा लोइना इम्फाल सिदी लूना हंसे मणिपुर प्रजा मियाम मेसेज पीसे है पांतम वाखलों तौजबने All Manipur Muslim Organization Coordinating Committee की President की फमपुरी बा SM जलाल शेख President दगी suspend तौरे हाइना Committee असिगी Secretary General Abdul Qanak ngasi Manipur Press Club पांथोकपा पाउमिसिंग उनबदा फोंदुखरे Organization सेना पथाप की वांगदा थबक थोरम कया पांथोकलंबदगी suspend तौखिबनी हाना चनरंबा head receipt book अमसुंग मरि लेनबा चे चांगसिंग चनररोय थौपुबा खनख्रबा suspend बमियोय मंगासु revoke तौखरे हारि Indian Science Congress Association Imphal Chapter na Manipur University ka puna sinduna nimit nichub na sathagadaba Science and Technology for National Development Haibas National Cell amang ngasi Manipur University ki court hall da Manipur University ki Vice Chancellor Adya Prasad Pandey na hudukre thoramadu da Indian Science Congress Association ki former General President Dr. Asoke Saxena Susarugya ki Indian Science Congress Association Imphal Chapter ki Chairman Professor Arun Kumar na पासिंग दफुंग खिबदा नेशनल सेमिनार असिदा इंडिया की तोंगान तोंगान बा मफम दगे कयाना सरुक यारे सेमिनार असिगा मरि लेनना स्कॉलर अमदी साइंटिस्ट सिंगना पेपर पाठोकने सेमिनार असि नौना हवलगलिबा साइंटिस्ट सिंगदा कानाबा पिगनि हाइखे सजीबु नोंमा पानबा चेरावबा मतुंग अहानबा नोंमाइजिंग निमिता इबुदौ थांजिंग कादुना थौगल तौबगी थौरम हंदक सहीगिसु ngarang पांथोखरे थंग सेवा मंडलना सिंदुना इबुदौ थांजिंग खुबमदा पांथोकपा थौरमदा तोंगान तोंगान बा कयादगी लाकपा मी कयाना इबुदौ थांजिंगी मफमदा नुंगाय याइफबा पिनबियु हाइना थौनिजखे पुलिसना लालिबा मियामबु असोयंगाम यावदना बा सेक्शन थौरंग लखतखे महूत की पार्लियामेंट्री सेक्रेटरी नाहकम इंद्रजीत नांगसी केट्रिगांव केंद्र की मनुंग दिबा रामानिया ग्राउंड नाहरुक मखापाट की लेमचिंग वाटर सप्लाई स्कीम की फिबम PSED की ऑफिशियल सिंग चतुन यंगसिनख्रे केंद्र सिता पाइखलिबा सप्लाई स्कीम सिंगी अवाट पाट यंगसिनदुना था अमगी मनुंगदा मियामना थकनबा इसिलगनी हाइखे अदो मसी अखोगी स्टेट प्लान की ओइना हाना लेरंबा जाबरस कोई कंसल अखोगी उबिरिबा जिनासिंग नतरगा अतुबदा अखोई मसी अखोई यामना हायन तावारी मुंगदा अखोई अतुबदे सिंगनबा मसी लेरमिबा प्लान जी मिलिसिंगनि चंगा सिंग हम चाबा याबगी कंज्यूमर द लेरम अदु आई मसी अतुबदा आइना प्रजाद पिजरने हाबे जाइन मयामदा पिल तौजे Manipur Creative School Diulaland Dalaiba Sarmoldi Manakta Ningthaulese Masana Zawgana Hangdukre Tharamadu Orphan Care Center ki Principal Salatul Rahman Susaruke Nursery ki Class 5 Fawba Legadaba School Sigi Infrastructure ki Fibam Su Ningthongsin Ke Ireng Bandagi Salembi Misigi Matangda Jenabani Haina Jail da Thajin Kraba Thawbal Awang Lekai Dagi Samom Devalal Thaudok Asida Mapung Oina Jenaba Miui Nate Mak Watuba Matamda Thadok Piu Hai Ngasi Thawbal Awang Lekai Gi Mera Pabi Amasung Club ki Miui Sing na Wakani from Chatakre Pung Oina Jenaba Miui Sing Kopsinduna Thamlaga Maral Lezadaba Devalal Bu Maral Pisat Yaning Di Hari Sri Sri Gaur Gobind Girls Kaskuragi NSS Special Camp ki Sarukam Oina Yaibilal Children Home Kaibida Lamtu Sengdopagala Hailai Kaya Marum Thakre College Asigi Oza Sumatina Luchingduna Home Asigi Asinda Uniform Amadi Sana Thaknaba Polam Sing Sumating Pangke BJP School Mandal gi Hanagi General Secretary Oiramba Basaspati Mayum Momo Sarmana Laikidabada BJP School Mandal na Awaba Fungdurake How's Tabaki Paulo Virase State Bank of India gi tongan ba fam angkai mangalaw gadore masagi tahi kun mathoi dagi nifu phawda leiba mi singna April ki tang tawbagi manung da darkhas thaba yagani hare CRPS teno oina ASI khara law gadore April ki tang kun manga phawbagi manung da darkhas tharakpa ihare BSNL gi Junior Telecom Officer lising ani chamanga tarang gadore masagi tahi taranipal dagi kuntra phawbagi manung da leiba Engineering grade pass tawba singna April ki tang taruk phawbagi manung da darkhas tharakpa yagani hare matagi pau singa sigi akupa marol babu parada leiba job center dagi khangba yagani gi pau matas loijare makha tawa pau da
Sumang Lila Oina Sanakraba Ningol Chakoba Amadi Inamma Haiba Suma Ani Asigi script adu ngasi Lyric Oina Putoktuna Ibuyama Sumang Lila and the Fongkre Lyric Fongbagi Thoram Aduda Manipur State Kala Academy gi Avis KF Bhuvan Art Critic Rasmani Ayekpam Lila Council gi Lifestyle PS Gunasandra Theatre Director Y Rajendra Na Sarugya K Youth Cultural Organization Amadi Manipur State Sumang Lila Council na Puna Sinduna Pangthokpa Thoram Aduda Council gi Lifetime Secretary S Hemantana Sumang Lila gi scriptasi Laina Phongdok liba asina tungda kanaba kaya pigani haike Manipur Hindi Parisad Imphal gi editor Oina Thaupuri ba IS Kangjamna Hindi Manipuri Lol gi maramda kathokpaga loinana thabak tawbagi damak sakhangba Oina Nivasa Kolkata na Justice Sardar Charan Mitra Smriti Bhasha Set to Sanman Piratuna Ikai Kumnaba Pirakre Manasi Mamang Thagi Kuntaruk Kolkata da Pangthokpa Thoram Amada Kusinar Kibani Amaram da North East Hill University Ongi Hindi Department ta Mamang Thagi Tangkuma Thoida Pangthokiba Thoram Amada Sanmelan Sanman Piduna Ikai Kumnaba Utkihari Hausa Sanag Paulo Ngasigi sanabagi pauda CRPF amadi Imphal District Football Association na Sinduna Kumal Lampak Main Stadium da pangthokliba Tarik Subait Manoranjan Singh CRPF Football Tournament nong singi phibam phatabadagi aroibam sanadana lakiba adu tha asiki marida sanaragani hari Singzamai Chess Club na Sinduna Club asida pangthokliba Sunday Open Chess Rapid Chess Tournament ki aroiba nithai suba round da E Sasikantana point tara o Ningthemna point mapan Elokian point nipan makai RK Datta point nipan amade Bit Iromna taruk makai fangduna makong mathang tarkre makataba sanabagi pawben dagi fangdigani BCCI gi khudong jaba singlorga Manipur da cricket masana holhanduna sahi taragi matungda afaba international thaki cricketer sing puthokna ba honagani haina Manipur Association gi president RK Imona phongdokre ngasi luang sangbang bi luang cricket stadium da pangthokiba pawgi mifam maduda Manipur Cricket Association gi secretary Priyananda treasurer Peter Khetri mayumsu saruk yaki ba Cricket Association gi president RK Imona makhata na phongdokibada Manipur Cricket Agency Board of Control for Cricket in India BCCI gi associate membership oirambadagi full membership oirabanina BCCI na pangthokpa tournament kada saruk yaba phanglagani BCCI gi full membership oibagi phangpham thokpa sing logduna Manipur gi tongan ba district singda cricket masana gi sanafam duna grassroots level dagi hauduna afaba sanarsi puthongna ba honna ba hauragani hai masidagi pai kanaba lakado ba habo ai full membership ki all facilities me BCCI na tai association na tibasa koi mani facilities ya digni to wadabu apai criteria ne fulfill to na ne 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 ando je to criteria se fulfill to wada ka right from junior level to district level to school level to college level ne masjid apai grassroots gi chikat pam magadi tung tena se gi mangata somewhere koi mani koi players ne IPL me amai ge ko pami ge they do that mani ni the orders and right kind of coaches, right kind of empires, masih umumnya seperti itu namanya mana hazard. Nauna Association akaiba karisu leite Manipur Veteran Football Association sinduna lisang sina sataduna lagi taramapal Super Challenge ka Veteran Football Tournament ating bapiba maram sate haina taramapal Super ka Veteran Football Tournament organizing secretary S Surjina phongdokre ngasi pal kangji bungdal leba Manipur Veteran Football Association gi office ta pangthokiba pawgi mifamaduda association stay thokpubo kiasu saruk yaki organizing secretary S Surjina makhata na phongdokibada association sina sinduna haukiba challenge ka tournament kaya da mafal gi team kaya na saruk yadu namnani thina mai pangna pangthokraba matungda mathang thagi April 13 tagi sahi sigi taramapol Super Veteran Football Tournament pangthoklagani Manipur da leiba civil organization amadi associations mapung phana mai pangna ba honamina si haiki Nasibaw da kogi Veteran Tournament si Manipur da leiba veteran hawdo pa haya ko na ado nasibaw da kogi mapan
ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟ ꯑꯗꯒꯤ ꯀꯣꯜꯀꯇꯥꯒꯤ ꯇꯤꯝ ꯃꯌꯥꯝꯁꯤ ꯌꯥꯎꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯖꯔꯛꯏꯕ ꯇꯣꯔꯅꯥꯃꯦꯟꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯁꯤꯗꯩꯗ ꯑꯗꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯕꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯚꯦꯇꯔꯥꯟ ꯀ꯭ꯂꯕꯁꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯗꯒꯤ ꯁꯤꯝꯄꯦꯊꯥꯏꯖꯤꯡꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤꯒꯤꯅ ꯍꯥꯏꯖꯅꯤꯡꯉꯤ गुजरात की अहमदाबाद थासी तांग कुनमाथोई कुलुमदोई पावोकदोरिबा यांखैतरे सुबा सीनियर मिस्टर इंडिया अमदी तारानिथि सुबा वुमेन बॉडी बिल्डिंग चैंपियनशिप अमदी मेन फिजिक सरुक यागदबा नुपा नुपी बॉडी बिल्डर सानरोई तारीख खनखरे ngasi ऑल मणिपुर बॉडी बिल्डिंग एसोसिएशन सिंधुना खुमल लंपाक मेन स्टेडियम पुखिबा ट्रायल सेलेक्शन असिदा केजी 63 गी नुपागी कांगलुक्ता एमजीएफसी खबन अमदी एसबीबीएफ क्वा कैथेलगी एन लंदन अमदी अमरजी नोंथोंबा केजी मरफुदा बीवाईजीएम सिंगमई अमदी सुपर जिम खुरागी टीएस अथोय केएस भक्त कुमार नुपीगी कांगलुक्ता माउंटेन जिम थांगमैबनगी केटा एसबीबीएफ क्वा कैथेलगी टीएस लेमा अमदी आरएफए थौबा डब्ल्यू जमुना खनखरे इंडिया की मुंबई दा सही सिगी अक्टोबर 13 फाव पांथोकदोरिबा एमएसआर मिस्टर ओलंपियादा मसागी सही निफुन सुरबा मणिपुर दगी वाईबीबी जिम तेरागी बॉडी बिल्डर माराडोना युमनामना सरुक यागनी थागतरी मखा ताबा पाउदा नोमगी ओइबा इंगसागी पाउ ngasi oikiba ai ngasaki ICAR lampel part ki pirpa pau gi matung ina ngasi ki khwaidi ki sakiba degree ses kun manga dasnik manga khwaidi ki ingba degree celsius tara taruk dasnik mari nuksite yawa ising manilgi ayukta sada maripuni pal nuktilda sada humpu manga oiki ngasigi nong suki bakisang tarani pal mari millimeter ni haujaroi bedamari bepa mukhanna Adista Santi Hanjul Hanaba Union Minister of State Home Kiren Rijijuna miyamda appeal tawkre masi saukatpa lambida puraknaba honabada sarkar mathantana honaba ngamloi lamdam asida leiriba mipungmak mating sangi haina Chief Minister N Birena phongdokre amadi anisba round gi intensified pulse polio immunization lebak singba thungna pangthokre Manipur da su health center singyauna tongan ba but lising ahum chamnga marfu nipanda sahi manga fawda leiba angang singda polio hidak pitakre Nasigona dia stibne pse pamata solution dere miyeng tabir ba singwa mukahana kharum dere